Center Manipur Kokizo community sing na taliba union territory amuhana reject torkri. Kokizo community singi su the labor militant group singi lusing basingna makwe na Manipur state ta union territory ama siambaga loinana legislature yawa tokai separate administration ama pina torki badabi edu Ministry of Home Affairs na amuka hena reject tokibaga loinana house India gi oina lairiba policy sida anauba union territory sing siambra support tawdi hena phone dorakre hari थाजब याब ऑफिशियल सिंगी पावगी मतुंगिना इकुई कुइदना दिल्ली दा पांगथोखिबा गवर्नमेंट का सुर साइन तौनरिबा यूनाइटेड पीपल फ्रंट्स अमसुंग कुकी नेशनल ऑर्गेनाइजेशन की लुसिंग बसिंगा इंडिया की मोट चिलिबा मिनिस्ट्री ऑफ होम अफेयर्स की एडवाइजर नॉर्थ ईस्ट इंचार्ज ए.के. मिश्रा मदी अतई मरी लेनबा ऑफिशियल गा लोइनना फमकिबा मिफम मदुरा कोक्रिजो कम्युनिटी अमदी मिलिटेंट ग्रुप अनि एसिना पामलिबा मखोगी डिमांड हाइबसी यूनियन टेरिटरी विथ लेजिस्लेचर असि कॉन्स्टिट्यूशन अयाबा पीब डिमांड कॉन्स्टिट्यूशन हाइबसी गवर्नमेंट पॉलिसी की मथक लई हाइरदुना केनो अमदी यूपीएफ की डेलीगेट सिंगना मखोइना तालिबा डिमांड अदु अमुक हना खनाबियु हाइना एमएसए की ऑफिशियल अमदी डेलीगेट सिंगदा हाइसकी यूपीएफ अमदी केएनओ की presentation to taraba matung India government ki mochiliba MHA gi official singa Kokizo community amadi UPF amasum KNO na taliba union territory with legislature asiya bangamloi housing India gi oina lairiba policy asida anauba union territory semada support tawdi haina mek singna phongdorakhi hari hiram asigi matang de English singa ni ga kunga manga gi September thada KNO amadi UPF ki lusingba singa MHA gi A.K. Mishra na lusingba official team na ahanba round ki wari sanabada tripartite su agreement ama su sign tawnaduna makata na wari sananabagi dama yanaba ma puraki masigi matung tarakpa sahi adugi November 3 amasum tareta KNO amasum UPF ki lusingba singa MSA gi official singa wari sanaba matamda Kokizo community singa taliba core demand haibidi union territory with legislative assembly asi khanaduna lakibani mifam singa duda Kokizo community singa si Manipur state administrative setup asiga amuhana kaidawnu satminaba yabi oithokpa leiroi maram aduna makoina taliba union territory with legislative asi pigadabani haina taksinduna laki ikui kuidana pangthokiba KNO UPF amadi MSA gi marakta wari sanakibadu central BJP lengang na president rule thamliba Manipur state asida sai sigi February thaloidringa imamang na popular government ama thamna basilakiba thausil mari makhada oiramba ye haina source asina phongdokli amaramna Kokizo community singi miyam amadi community asigi civil society organization singna PR thamliba Manipur da popular government ama center amadi state lengang na khonariba sida saruk yaro amadi taranithoi suba Manipur assembly mikhal da Kokizo community singdagi karakpa MLA singna lengak semba yawa yaro haina athingba piduna lakhiba sera sida hairiba meeting asi pangthokibne hari Indo-Myanmar border da Indian Army na operation satakhi haiba wafam Aditya Sri Kumar da Surya Chakra pirakpadigi mayek sanglakli Indo-Myanmar border paring da leiba North East ki lalhauba singi kiem ta mamang sahi July thad Indian Army na operation sathaduna lalhauba kya hatkhiba amadi asu open nanghan ki haibigi matang da sayetnaba wapam kya lairamba du mayek sanglakli matamadur Indian Army ki maikaidigi operation satakhiba leiti haina phongdokhiba laikhrabasu handak pangthokiba Republic Day gi thoramda kunga mathoi suba para special force की Lieutenant Colonel Gathage Aditya Sri Kumar Surya Chakra award pidun ikai khumna khibadagi Indo-Myanmar border Indian Army operation sataki haibadu mek senge khangdarakli Surya Chakra hairibe award asi Ashok Chakra masum Kriti Chakra gi mathangda leiba khwaidi gi wangbu gallantry award amani Indo-Myanmar border da drone amadi apaba makhal gi technology sizinaduna militant singi camp ta akan strike aduna planning tawkiba masum masamag yawno operation sathakiba dubu sakhang bo oina Aditya Sri Kumar da Surya Chakra award pidunu ikai khumna bani UKNA gi camp thuwaikri Thasigi Kungamathoy da Chuchampur district headquarter manakta leiba tuibong nagi Rishikant kauba Maitai Masama Koki militants na Paduna Pukraga Tina Jang Koki Kul Nomaina Kaptuna Hatkrabamatung security force in Satava search operation da Sudi Yaurabu Koki militant group United
Koki National Army UKNA gi camp sing thugai dun khusu khulai kya fakat pangam khreari official laba paw ma gi matungina security force sing hauki ba pung humdra gani thuesida intelligence ta pirak pa paw ma gi matungina Chusampur police station gi manung sanba tera khongsang bi forest area masum taijang khul gi akoi bida thibu hum gi thabak sa thabada Koki militant UKNA na temporary oina saduna thamlamba kemari thugaiba ngamkhibaga loinana mafam sing adu makhatana thibu humgi thabak sa thabada bomb yauna khulai kya phangma ngamkhiyari security force na fagalaba polam sing adu ri magazine ga loinana MA2 MK2 rifle ama magazine yawa AK ama tuan ma nongmai singi life round humfuga taru high explosive hand grenade ani KG 3.5 lumba improvised explosive device amasum mole loading barrel gun amane hari loinana loilam court area ra sathakibu operation namadana RPG round ahum 30mm grenade manga 303 ball action rifle ama local made cannon pompey shell ahum single barrel rifle ani amasum ABBL cartridge tara fagat pagam khiyari Nalon village sadakibu operation na RPG round ahum 30mm grenade manga ball action rifle ama pompey shell ahum single barrel rifle ani fagat pangam khiyari Kauktruk ta helicopter sizinaduna ground domination hokri Kangpokpi de Kokiyamas Naga losing bising peace meeting satakri Isterasi hausu oriba law and order ki phibam ga mari lainana mamang da hairok maning sing da Indian Army na helicopter sizinaduna military exercise satakibagum ngarang Imphal West district amasung Kangpokpi district ani ga law na ba Kauktruk maning sing takte helicopter sizinaduna air to ground area domination air exercise satakokri Amaramda ZGF na Kangpokpi district ki manung sanba Wapfong village ta poppy pami parks na mangan mamadi poppy thabra sizinaba yum khra mai tha ki ba thaudok tu go mari lenana Kokiyamas naga ani ki marak sound ukhana ba yawa gi phibam lakpadigi ngara nungthil pung amadagi hauduna Kangpokpi district headquarter nakal anima ki lusing basing yawba high level peace meeting sataba khreari press ta pamo paw gi matung inadi Kauktruk Maning sing takte helicopter sizinaduna air to ground domination exercise adu ngase pung tare rom tabadi gi horaga numijungba matung pung amaga minute taraga manga phau sataki ngase pung tare rom tabadi Indian Army gi helicopter sing laima khongrom dagi pairaktuna Kauktruk maning sing takte koi pai dun laki loinana helicopter sing adu yamna nemna Kauktruk khul mathakta su paiki thaudo odur Kauktruk khul gi khunja sing mi pai ba phau punaki tungbe helicopter dagi thauri thadaraga Piratrooper sing adu Kauktruk maning sing takta koki sing na saramba bunker marakta kumtakiba khunjasan okhi numi jungba matung phau helicopter Piratrooper sing left na honaktuna Kauktruk maning sing takta thadaki Kauktruk khulgi khunjasan phongdoropagi matungina military exercise adu saruk yakiba Piratrooper ama soibedigi taraktuna makhut tekpadigi leima khongda leiba army hospital laikanana ba pukhiyari Amaramda ZGF na wapong na kukising na tharamba poppy pamiyan tatkiba masu Kangpok Shankara may tharam kiba thaudo odu ki matangda koki amasum nagasing ki marak naunu ukanarak pa yapa phibam laibadagi district administration amasum community leaders ki marak ta irang adu nem thanaba ngasinung thilpung amaram tabadagi Kangpokpi district headquarter high level joint peace meeting sa tabaw khreari Press ta pama paw gi source matung inadi meeting adu nagasing gi maikei dana hill area committee gi chairman oiriba nungba kendra gi MLA Dipu Gangmaina litokhi maduda UNC Rongmai Naga People's Organization gi kangbu singsu sarugyaki loinana mi phamaduna ZGF la satakhiba thong adu akan mamong da condemn tokibaga loinana community ani gi marak makhalamate gi hingsa thuandana santi amasum nungsi sanana leminana basu appeal tokiyari Marasida security ki maikei wapong village ke songnung village amasum masigi akoibi area makhatan asiguma thaudok sing thoktanaba search and area domination ki operation okri khodong thininga oiba mafam singda security packet thamba yauna patrolling amasum surveillance ki thabak hengat ankri Kangpokpi gi SP Abhinav IPS masamak sumapam madura satuna hakeng na yengsin mayawna local residents sing amasum CSO sing wari sanakri lairi bira asin maram waraga khuladu thadok tu lanjena krabasing KOKNP Southwest Southern Hills ki miyang makhad laifam zapam amasum sara thanabasing pi ba hokreari mihathi na hatpi kraba risikanta gi mingda ginmin thang hawkip hablakpa taraina lawde DPF
Manipur Lenga ki Commissioner Home Secretary Home and Ashok Kumar Thasi ki kunga humdoida Press the Thadorak Pasirolamada Koki Kulai Pibison Miatina Hato Pikrava Mayang Lambam Rishikant Singagi Atopamaming Genming Thang Haina Hapsilakpa Democratic People Fronts DPF Amadi Imung Manungi Miyoshin Akan Mamong Yaning the Bapungturakli PDF Women Wingi Mihut Kangbu Woman Laikidraba Mayang Lambam Rishikant Singagi Kaksing Kuna Usan Makong the Lave Mayumda Satuna Awaba Pundoki Awaba Pundo Podur Saruk Yakibi PDF Women Wingi General Secretary Premita Devi Waheng Bam Pundoki Vita Tasiki Kungamatu the Cookie Kulai Pibising Mihatina Hato Pikraba Mayang Lambam Rishikant Gimihat Asi Akan Mamona Kandem Tawi Manipur Lenga ki Mari Lainabasing Mihat Asida Sienri Bamuying Atubata Paduna Sapsaba Sarak Pigadabani Lamdamasi Sanadaba Mawong the Manipur Lenga ki Commissioner Kam Homna Talk Pachiro Lamada Laikidraba Rishikantabu Atopamaming Genming Thang Haina Hapsilak Pasi Tarai and Lobang Tawong si aran mani haina Mari Lainabasingna Sengdora Kadabanaki Mang Hai Rishikant tabu Hatopi Hibadagi Imung Manung the Ting Nariba Awabadu DPF Nasu Sarukya Zari Haina Premita Devi Namakatana Fondoki like Hidravigi Mayamba Ahal Mayang Lambam Amarjana Fondoki Bada Mihatina Hatopi Raba Rishikanta si Mayang Lambam the Popani Aduba Manipulenga Amadi social media Maki Mamingbu Lana Tolakpa Amadi Mayang Lambam Pokpa Inao Shibu Hawkip Haina Hapsilak Pasi Yamna Levok Tipene Ashigumba Madi Lenadaba Mingasi Lautopi Haina Amarjana Fondoraki Cabinet Minister Singi Portfolio Lautokpada Hill District Singi MLA Singi Kudong Saba Pigadavani Manipur Popular Government Lakpada Federation of All Tribal Youth Club Manipur Sagolakli Organization asina thokpa chirola manahai nauna semga doriba popular government asigi cabinet minister singi portfolio laukthokpada Manipur gi hill district singdagi karakpa MLA singna su sapsaba kunong saba pigadapani thawong asina state asida nungsi sanaba mari tangdulaitaba purakpa ngamlagane hadi India gi North East State Security Force ngi medal tanpam oiri zaribamna kuki kulai paiba tara hatkiba assistant commandant Sauriya Sakra pikri Say Sigi Humdrag Suba Republic Day Thoram the Mamang Segi Zulai, Myanmar Lonaba, Namkaid militants in Gimatak the Etek Satakiba, Maru Eba Taudang Lokiba, Army officer, Kungamatoi Pera Special Forces Ki, Lieutenant Colonel Gatage Aditya Shri Kumar Masum Kumza English Singaniga Kungamarigi Nabemer Taramatoida, Zedibam the Cookie, Lalho, Tara Hatkiba, CRPF ki assistant Bipin Wilson da. Sauriya Sakrapi dun ikai kumna burkrip pamang segi Julai Taramathuidi ki Tarahumdoi Pauba Lieutenant Colonel Gatage Aditya Shri Kumar Lusingba Kungamathui Suba Pera Kamando Gitimamana Myanmar Galona Bangam Kaida Akanabe Etek Sataduna Militant Singi Maru Eba Kiem Ama Adatun Kibagaloidana Militant Mapan Hatpangamki Myanmar Galona Bangam Kaida Indian Army no Operation Sataki Haiba Official on the Laktopigi Mawonda Award Laibaki Humdragatari Suba Republic Day Thoram Pikibani Amaromda Komza English Singanika Kunga Marigi November Taramathui Ziribam District ki Boro Bekrada Laiba CRPF ki Kiem Amada Kulai Matiksana Paiba Kuki militants in Etek Satanaba Honarakiva Taurang Ama Maipakan Kitabagidama Assistant Commandant Bipin Wilson da Sauriya Sakrapidun Ikai Kumnabutki Namidadu the Kulai Matiksana Paiba militants in the Kun Super Battalion CRPF ki Boro Bekrada Laiba Post amad etek sa thanaba honarakpada assistant commandant Wilson na maipokan kitabaga loinana post adura leiba personal singa masumana na leiba misam kyagi punsi kan mangamki amaromda Indigenous Tribal Leaders Forum ITLF amasu Koki Organization for Human Rights Kohorna CRPF ki officer da gallantry medal PBG thawngadu yaning da phongdorakli lup ani asina thadorak pa man hai zaribamna mar kuki khunjas na masagi maramdam ngak senbigi thawdang lawringai da extrajudicial oiba mongda volunteers sing hat kiba miwe amabu award piba haibisi asuma thawng nati maite proki miwe sing etek sa tarakpa yai haina mi pai polakpadagi khulngak tun leiba volunteers sing hat pagi damak leiba asigi lemjaningai oiraba gallantry award piba haibisi asuma khongthang nati hari Ke Songlung Yumai Tarambagi Tawang Kim Amadi UNC na condemn Tarakli Kangpokpi District ki Manung Sanba Ke Songlung Part 2 Beles da Zirang United Front ZUF Kasom Group na
nang nungthil pobop ta yumai tharambagi thawang adu Kuki NP Manipur Kim amasum United Naga Council UNC na condemn tarakli Kim gi President CS Ajang Khongsai amasum UNC gi President NG Lorhona puna thadorak pachirolaman hai yumai thaduna misa miyam mi paiba pukon kibagi thawang adu Kim amasum UNC gi apunba mifama mana condemn tawna bore dawrit Kanglup Mashel gi marakta nungsi sanana lainana bamasum ing tapa phibam kahendana appeal tawraduna sirol asina hai tribal furuki miu amatana yumpham yaudaba aranbu wafam sing sandoktuna tuan furup sing gi marakta yengthin hanana ba thorang lokaloidabani ZUF na yumai thadok lambadigi awaba taraba imung singna nanghori ba awaba saruk yari hari amaromda ngasi kim amada UNC gi mipham madura jirangrong furuki lusingba singdi saruk yakidi hari ZUF na Wafong Village ta khunda selakpa Kuki gi yum manga mai thadokre Kuki sing national highway sing matam kaktana thingadari Zirangno United Front ZUF ki cadre sing ngarang Kangpokpi district ki Kuki sing na ke sunglung village haira khangnaba Wafong Village ta yum manga mai thadokre loinana Kuki sing na ngasi hing nung yai degi NI sing thingzilagani daktokre Ziranglung naga furuki lam khopsil laga yum sajilakpa amasum lon yadaba mong na parks na popi pambi thabi merk thawrang adu lokhathi bani haina ZUF na phongdorakli lop asigi Ministry of Information and Publicity na thadorakpa chirolaman hai January 12 amasum 15 Kangpokpi district ki Songnung Sadar Hills manung chanba Wafong area da popi thabi ki thabak sathabagi dama farmhouse amadi farm sing mai thadoki bani mamang na kyara khana popi thabagi thabak tawduna bakhan khrabasu makhata na mafam kyada left na popi tharak padagi tangai phadana thorang adu lokati bani yellow fruit sing na sound sing na ba popi thabagi thabak thoram sing matam pumbigi wena thingna ba makhata na akhana ba thorang sing lokhat ki gani amasum mapa lebak sing di ayaba yauduna sangsilaki ba mitop sing na Zirangrong naga fruit ki lam khopsin ba amasum popi pambi thabagi thorang lokhat pada tumina yengduna laithokloi ipai pusing na thambiramba lamngak sena ba mathau ta ba thabak sing leptan lokthi gani hanasu sirolosina makhata na su phungdorakli tantang nasum na meyam na thamjage duga hausi koina di meyam pau matang solution jarage masu makhata ba no ba din meyam punangai minasi